Chinkai Ching Water Reservoir Thabak Haukibadagi Impal area da water supply gi fibam phagatle haina PhD gi Chief Engineer Sangraifau Basumuana hairi. Amasung World Cancer Day Thoram Pangthokre. Kurumjari STV ki pau meeting tabir basimbu taram nokchari pau sandok na pijari. 45 million liter per day capacity leba Chinkai Ching Water Reservoir thabak haukibadagi Impal area da water supply ki fibam phagatle haina PhD gi Chief Engineer Sarangfau Basumuana fongdorakle. Wafam asi PhD na paikhat liba thabak thoram singi matangda unabada ISTV News da fongdorakhibani. Impal East ki Chinkai Chingda lupa crore Chamaga Marifu Dipan Lakh Humpumari Changna Semgatpa Water Reservoir Asi Lisingani Kun Humdoigi February da Tabak Haukibadagi Impal area da Isingi Awaba Lairamba Adu Singthaningai Oina Kokhanbangam Lehairi. Lisingani Kun Humdoigi Irangna Maram Oiduna Singda Water Treatment Plant Mathau Lepkiba Matamda Chinkai Ching Water Reservoir na Impal area da Ising Piki Chinkai Ching Reservoir Asi Thawbal Dam dagi Ising Laubana Chahi Chupa Isingi Awaba Laite. Masina maram oiduna singda damda ising laitabadagi Impal area da ising fangdabagi awaba lairamba adu kokhanba ngamlagani haina Sarangfauna makhatana hairi. Chinkai Ching project na Khurai Porompat Khumalampak Sangakfam Thangmaiban North AOC All Assembly Kaisampat Nepramenjor Sagolban Irompukri Haubam Marag Chingtham Laikai Kwakaithel Sangai Pro Amadi Ghari da laiba reservoir singda ising fanghali. Impal area da ising piriba singda water treatment plant amadi Chinkai Ching Water Reservoir na mathau ningthina tawrabadi karigidamak miyamna Impal area da private water tanker singdagi ising leiraga sizinaribano hangbada khudong chadaba kharadagi mafam kharadana ising ka hena taba aduga kharana yohanba ngamdabagi Pibamda lay adum oinamak Impal area mafam khara natana ising fangdaba laitre haike. Chief Engineer Sarangfauna makhatana isingi quality amasung quantity gi matangda laiba isusing department ta tanabiyu ising manghanba thingnaba random check amadi meter installation gi thabaksu paikhatpa haure miyamna su matam chana bill thiduna amadi suggestion piduna hena chawkhatna naba hotna minasi haina appeal tarakli. Chinkai Chingdagi thoraga matang khaidoga Khurai Chingambam Laikai Sidagi Hauraga overhead tank gumba or clear water reservoir Sidagi geno Hauraga Khari bhaw chatkani Khari da akhoi last overhead tank locate taw Chinkai Chingi sidi koina ising je atai jaga da turenda adum kangrasu sigidi so far akhoi hogi basidadi koi to the maximum targar leibu akhoi adum throw to bungam targar gi matungin ko laikai khara da distribution gi system na kitang effective hoibagi yawba yawdabasu leiramba ya adu akhoi complaint law haibni respond tawge cover tawdaba singdu akhoi adum cover tawna ba tawni even koi meter pan ba se saturation tawrobra na koi se random check su chaleba mi sing se jaga khara dadi am responsive way jaga khara dadi khumningbra khumningdabra singni phangbra haigini phangye haigini message lakbra adudi khangde akoi gi public gi response adum uniform di oidaba consumption sin yamadi smart meter family gi household gi panba sidagi nattaba atopa akoi bulk meter haina bulk paraga payment to yana adugi arrangement ju tawrakkaneba asigi process se akoi kanno hotnari. District NCD Non-Communicable Diseases Cell of Kangpokpi District Hospital na World Cancer Day lisingani kun mga thoram United by Unique Haiba Thimda Hospital asige conference hall da pangthokre. Thoram asida Chief Medical Officer Dr. Paukai Kipjen, Medical Superintendent in Charge Dr. Nengpil Hing Misau TP, Pediatrician RIMS Dr. Hassan Yunais na resource person oina wangangki. Thoram maduda health official, medical staff, community leaders sing su sarukyaki, health experts sing na hakchang fana lainaba chang naina screening tauba, cancer nawa sing bu nungshina loina binaba pukning singsinki. Department of History GP Women College amadi Dhanamanjuri University anina punna khussamnaraga Quit India Movement ki thoram ama ngasi GP Women College Library Hall da pangthokre. Thoram maduda DMU School
of Science Dean Professor K. Indramani, DM College of Art Principal Professor S. Lanchenba, amadi GP Women College Principal Professor L. Rajena Athoiba Mithungnen Singh Oiki. Thoramadugi Wangangloi Oiriba Dr. N. Malem Sanana Quit India Movement Asibu Indiana Ningkha Tamba Ama Oinaba Hotnabada Mahatma Gandhi ge Violence Thazaba Yaudana Sanction Kiba Kongjang Adubu Ningsing Duna Pangthokpani English Amaga Chamapan Kunithoi Fawada Chauri Chauragi Thodokta Gandhi na balancing adu lefhan bangam ki amadi English amaga chamapan kuntra dage listing amaga chamapan nifu yaurakpa matamda Congress ki manungda ideology da thazaba leadership kayasu tholaki amadi English amaga chamapan nifu nithoida Second World War lakpadage India yauna Manipur gi ngamkhai Paring Singda Japan Lalmi Singh Yausilakpadagi Matam Aduge Congress leader amadi British administration gi marakta wari sanaba yanaba tarakpa matamda Crips mission lakpadagi fail oiki masida listing amaga chamapa nifu nithoi August nipanda Bombay gi Sesanda Gandhi ki leadership ki makhada Bharat Soro Andolon horakpadagi British administration and Gandhi yauna Congress leader sing phajin ki masida matamadugi mahiroi sing amadi lekai gi miyamna India asi ningkha tamdaba yade haiba ihau sing lakpadagi Quit India movement asi tholakwa horakki bani haiki Han boyna British na Bharat ase thadu sat khibana makoi punamaki aphaba oirani haibagi wakhalon pungning da phaurak pase Quit India movement si de khoina uba phang hariba miyam ge horakhiba adugumba khongjang sidagi mathang tarakpada Indian National Army semakdana Subhash Chandra Bose ki khongjang asiga safu ani si phujinarak pasina maram kanda Quit India movement si matam kharagi namda gi ba taraga su Bharat ase thadu sat khinabagi achauba khongthang ama oiraknabagi matamdugi ningkha tambagi hauda yawkiba adugumba thawdo wathok amani haibase Azadi ka Amrit Mahotsav ke makhada lairiba Har Ghar Tiranga campaign phase 1 gi sarukama oina mipung khuding amadi mahiroi singda mama laibak pu hena nungsi hannaba amadi nationalism ge wakhalon bu hena chakhat hannaba pandamda district administration Thawal nasu ngasi Tiranga Rangoli and Rakhi competition ama Thawal Mela Ground community hall da pangthokre Thawal district ke manung dalai riba mahiroi self help group ke miyoi sing amadi general public kaya na saruk yaduna pangthokhiba competition aduga mari leinana deputy commissioner Thawal Hana Kamhaina lakleba India ge humpu taramapan suba Independence Day listing ani kun mangaga mari leinana mahiroi self help group amadi general public singda aikhoi gi leijoriba unity in diversity bu ningsing handuna India gi machu ahong gi firal bu nungshi hanba mama laibak ke ning tambagi tangai fadaba amasung makoida leiriba mama laibak nungsiba amadi secularism ge wakhalon adu makoida leijoriba haithoi singthoiba kaya aduna uthok hannaba pandamda competition ase pangthokpani haina phongdorakhe ngasigi thauramadu da ADM Thawal Aribam Amarjit Sharma su yauna district administration Thawal gi staff kayana sarukya ke competition ase lakliba ningthaukawa numita result haidokani hairi The idea behind is to unleash their creativity and also to create awareness about the Tiranga, national flag of India, which remind us about the unity in diversity and also to reassure ourselves about the responsibility to value our freedom, our dignity and patriotism and secularism. Andro SCG Manung Chana Ngarian Chingkong Forest Office Mapadagi Yaripok Tongkong Fauba Haukiba August Taruktagi Chatarakliba Eviction Nasida Miyam na Pendaba Kaya Marum Pongdorakli Subnagi publicity Chatkiba Natana Sokliba Lamgi Saruk Kanghanda Kudakta Yumkai Dukan Tudekpa Yaningde Mari Lainaba Authority na Chapchaba Demarcation Amatauraba Matungda No Manini Matampiraga Eviction Taunaba Mari Lainaba Singi Puning Chingsilakli Arian Forest to Yaripok Tongkong Boxi, Tang Tarukagi Hona, eviction Chatabani, Adu Yamna Labak Tibadi, Hariba, Tang Tarukagi Hora, eviction concern SDO STC, Marile Nariba, Yum Singida Salaga, Nangishi Shiba was free, Nangi Shiba was in Crossney and Habidaba, Kudakio and Moina Sien, Jitting Yaraga, Masiki Kudaka Shishuena, the Mina Hydra,
तौबसीद ngarang थुगाइबसी उबदगी अखोइसि नुंगाइतेदना लाकदोरिबा मथंग थुगाइगदब इविक्शन सिंगसी तौबिगदब लेरगदी हानना मोइना सर्वे अमा चटपिरो अदुगी मतंगदा मार्क अमा तौबिरो मार्किंग दुगी मतुंगिना मोइ थुगाइबिउ कसु काइदे युमसे लोइन थुगाइबिउ कसु काइदे अखोइ इविक्शन गी मायोक्ते लेजबना चेदे तंगुमा सुंग प्रायर इंफॉर्मेशन हाइतारे मोइ पब्लिसिटी चली पब्लिसिटी चटपदुदा अवेयर ओइदि कैगिनोइदा पब्लिसिटी चटपदुना आइगी सोइबा युमसा सिबाव सोइ हाबसे पब्लिसिटी चटपदुनादि मसक खंगनदेबा ताकतेबा मिचंग मिखाइ नाबे टाइपता आइगी युम लेइबा युम सीजना हेक्ता कदोंगमने हाय मतागोम हेक्ता फुंजांग थुगाइबिरंबा खरा कांबु खरना मचे मचे थुगाइरगा मथकी सरोय थममगुंबा अदगी खरा आई सिंगसी थुगाइरे हयेंग थुगाइजेगे हायगा हेक टोपगुंबा सिगमै पोट तौबजे सी कितंग खक मिचंग मिखाइ नाबे पोट मखत उबजे तसुना पब्लिक अमा ओइना खै तसिम नुवाइजदे सुलुकबियु कैसु काइदे सरकारगी लम अखुन हुराला सारोबने हायबदो हायबियु कैसु काइदे तबुदु सिदोक पतागदी नियम चुमना सिदेना सिबोंने हायगा सिदोकपदा आइगी सिदोइ सुमाइना मी खुदिमो लो सिदोकपियोबा ngarang lamdam asige tongan ba local TV channel singama dingasi Imphal da phongba pauche kharada Working Committee of the Kuki Civil Society Organization Koba Lup Amana Hojik Naga Foothill Coordination Committee na Chin Kuki Jo Singi Matakta Athingba Thamduna Chathariba Banasi Federation of Civil Society Organization Manipur gi Luchingba TH Manihana Insinduna Chathabani Haiba Pawasi Yumfam Yaudaba Mari Makong Samnadaba Aranba Wafam Amani Loinana FNCC na Chathariba Ban Asigia Fox ka Manipur ga karigumba hiram amatada mari leinade haina Fox na thadorokpa cherol amana hari WCKCSOS na phongdokhiba wafam asidi makhona tawriba aranba thabak sing losin naba honabada Fox ki president from dagi haukiba tha mari ki mamangda term loiduna amadi masana resignation piduna pothakraba luchingba amadi maral season bagi thawung asi taraina laude aranba narratives sagatuna amadi aranba history semduna lamdam asida makhoi gi khongdafam semnaba hotnabagi thawong miyamna khangi Naga Foothill Coordination Committee na sangsiliba ban asiga mari leinana media da thamkiba wafam miyamna khangnaraba wafam amani Nagagi lamphawduna German road amadi Tiger Road semba yaroi lambi asi illegal drugs sing puthok pusin tawbada sizinaba route amani suspension of operations signatory cookie militants gi kadar listing ama henbagi kem ama naga taba lamda sagatnaba tharang tawriba asi yaroi amadi nagagi lamda Manipuri loan ngangdaba illegal Myanmaris sing khun tasilakpa yaroi nauna khun maming thonba yaroi haibana chingba demand sing tawduna changsin bane haibasi media gi khuthangdagi miyam pumna mangna khangnaraba wafamni adubu mari suklai leinadaba wafam amada Fox ki maming sizinnarakpagi thawong asi hanadagi hainarakpa makhoi gi semjin sajinbagi hainabi adu uthorakpani haina Federation of Civil Society Organization Manipurna lawi haina cherol asina makha tarakli hujik ateba break amatang lawminasi Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohalli pumna magsibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Wow Soccer company gi crown maker real Chahi yankhai suraba soccer company gi crown maker wheel hauzik market ta phangbiragani mahaw yamna leiba pisu yam chawba crown maker wheel saman mayam su mahaw yengbi crown maker wheel honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule break ki matung makha tarakpa pauda National Skill Development Corporation amadi Skill India ge meeting makhada chathagadaba Vocational Skill Development Training hogdokpagi thoram Autonomous Vocational Training Institute ama oriba Manipur Institute of Open Schooling Miosna Sindona Kawa Pukri achoba nakanda leiba Community Hall da pangthokre thoram aduda Mios ki Director Salam Nabachandra Social Scientist Danabir Laistrom Education SK Deputy Director Nepram Tikendrajit Imphal East amadi Thobal Branch SBI gi idea Maitram Uttam na bana saruk yakhi training sing adu da hang dyer jengum thaba wa thaba vermi compost sem bana chingba sing tambigani haidi
Handak Junior Under 14 Youth World Cup ta saruk yaruba Punjab ki Minerva Academy da sanaba football player Manipur macha tara mari ngase Imphal International Airport ta miyamna harau tayamna okre. Minerva Academy da sanariba Manipur ki football player tara mari na handak pangthokiba Junior Under 14 Youth World Cup ta Finland, Sweden, Denmark amadi Norway ga sanake. Sanaba adu da Minerva Academy na match ahum thoiraga match ama maiti ki tournament asida saruk yaruba mutum phibawdagi Santomani na Punjab ki Minerva Academy da Manipur dagi football sanaroi kaya ama yauri makha thanasu academy asida sanakhigani tungda Europe ki club singda sanaba ngamnaba hotnagani Mamangdasu Academy asina tournament kayada champion oiba ngamkre ngasi miyamna sanaroising asibo harau tayamna okpabu thagatpa phongdokhi. Country Marida Hanaba tournament Marida tournament ahum amdi kajare do amadi la thidegi kawa ngamogre final po hore Finland han masale aduga Finland dagi Sweden dagi Denmark dagi Norway Helsinki aham tournament da koi final po aduga adu loraga mathang ahum suba mathang lorpo khon Gothia Cup ama lore Gothia Cup mamang su 2020 logre aduga handak su 2020 logi bidu handak su lore Sweden gi aduga Denmark ama lore aduga Norway ga Aroiba da maroiba paw muka na pizari Chinkai Ching Water Reservoir ki thabak haukhibadagi Imphal area da water supply ki fibam phagatle haina PHD ki chief engineer Sangraifau Basum wana hairi amasung World Cancer Day thoram pangthokre Huzik fawagi oina ISTV na pizaba paw matang asida losinjare mityeng tabir bapumna mapu amukana krumjari